नुपी ओइबिगी फजबगा तना खोमराम रतनगी मथक्ता एसपी इम्फाल वेस्टना क्रिमिनल केस हुतरा मंगा यावबा काउंटर एफिडेविट थाजिलखरे थास की तांग तरा निपालदा हियरिंग चथनबा केस यैथोखरे मियोइबा जातिना मसागी हक खक्तंग तानबगी महुत्ता मिसिंग हेनगलकलिबा असि कंट्रोल तौनबा माइकैरोमदा जंगसिन मिनसी हाइना हेल्थ मिनिस्टर ना फोंदोखरे अमदी MU da nupa amadi nupi gi international hostel ani sananabagidamag North Eastern Council NEC gi secretary Ramuibana urep uyung tamkhre Kurumjari ISTV gi Manipuri pau miyang tabiri bapumna makpu taramna oksari haujik mapung oiba pau JC ILPS की कन्वेनर ओइरंबा खोमराम रतन की मथक्ता मणिपुर पुलिस ना वांटेड लाउथोखिबबु सिंगनदुना मणिपुर हाई कोर्ट ता केस सथरिंगै चैरक्ता मणिपुर पुलिस की माइकैदगी क्रिमिनल केस हुंपुतरा मंगा यावबा काउंटर एफिडेविट थाजिलकपदगी केस असिगी हियरिंग थासिगी तांगतरा निपालदा पांगथोकनबा मतम लेपख्रे खोमराम रतन की काउंसिल सीनियर एडवोकेट खाइदेमनीना ISTV न्यूज दा फोंदोरकपगी मतुंग इन्ना रतन की मथक्ता वांटेड लाउथोकपगी मायोक्ता महाका लोइनेना सीनियर एडवोकेट इरोम ललित अमदी एडवोकेट राकेश मैहोबमना लीगल काउंसिल ओइना मणिपुर हाई कोर्ट ता केस मायोकनरी ngasi हाई कोर्ट असिगे जस्टिस के एच नोबिन अमसुंग सोंखोसुप सरतोगी बेंचता इम्फाल वेस्ट की एसपी की माइकैदगी खोमराम रतन तोंगान तोंगान बा क्रिमिनल केस हुंपुतरा मंगादा चेन्नई हाइबगी काउंटर एफिडेविट पिसलखी एफिडेविट अदुगी मायोक्ता पेटिशनर खोमराम रतन की माइकैदगी एडवोकेट सिंगना रिजोइंडर फाइल तौखी डबल्स बेंच की जज अनीना काउंटर एफिडेविट अमसुंग रिजोइंडर अदुबु कुपना खनरबा मतुंगदा केस असि मणिपुर हाई कोर्ट की चीफ जस्टिस की कोर्टा डिफर तौबगा लोइनेना मथंगी हियरिंग लाकलिबा तांग तरा निपालदा चथगनी हाइना लाउथोखी काउंटर एफिडेविट सिंग अदुना चथरिबा केस असि क्रिमिनल केस ओइना लौबगा लोइनेना मथंगी हियरिंग असि चीफ जस्टिस की कोर्टा डिफर तौबगा लोइनेना हियरिंग की मतमसु लेपिबनी हाइरी पनबयाई क्रिमिनल केस ओनखिबा असिना केस असि खोमराम रतन वर्सेस गवर्नमेंट ऑफ मणिपुर एंड 5 अदर्स रेस्पोंडेंट हाइना खंगनरगनी मणिपुर गवर्नमेंट की माइकैदगी एडवोकेट जनरल TS इबोहल एडिशनल AG एंड इबोतोंबी अमदी अतोपा गवर्नमेंट एडवोकेट सिंगना डिफेंस काउंसिल ओइना सरुक यारी नाकलमरोमदा ngasi कोर्टना खोमराम रतनगी अरोइबा राय हाइदोकपगी महुत्ता मथंगी हियरिंग जुलाई 14 दा लाउथोखिबबु यानिंगदबा फोंदोक्तुना ngasi सिंगजमै बाजारदा मियामगी मिफम पांथोखरे लोइनेना JC ILPS women wing gi hanagi convener L nganbina lusingbा मियोय मरीना साबा मिहुत कांगबु अमना चीफ मिनिस्टर गा उनादुना रतन वांटे लाउथोकलिबसी हंदोकनबा तक्सिनख्रे चीफ मिनिस्टर उनारुरबा तुंगदा पाउमिसिंगा उनाबा अमदा nganbina ngasi चीफ मिनिस्टर गा उनादुना वारी सानाबसी पॉजिटिव ओइ हाइना लवी हौजिक केस असि जुडिशियल कस्टडी दे लैबना सरकार ना खुद थिंजिनबा ngamde अदुबु कोर्ट नासु सरकार गी ओबा ओपिनियन लौबगी मतम लाकपदा तौबा याबसिंग तौगे हाबा वाफम फोंदोरई हाइखी वांटे कक्तरगदी मामा अखोय मयाम अरत अखम लैतना अखोय चंगसिन लखीगनी अखोय मखा ताब खोंजंग कया अमा चंगसिन लखीगनी अन्दुना वांटे से कक्थत पियु हाइना कन्ना हाइरकपदगी अहानबददी अखोय सी लमसम ओइना अखोयगी SP ना हेता कनागी ऑर्डर नो खंगदने हेता लाउथोपा दगी कनागी ऑर्डर ना वांटे लाउरिबनो हाइबसे अखोय हाइफेट थिंगनरप ओइना लेरमी अदुबु ngasi CM gi याकादगी अखोइना खंगमंगमी मदुदी कैबिनेट मिफम अथुबा मतमदा फोटो दु थागलकपदगी कैबिनेट मिफम जे अथुबा मतमदा फमगंदा लाउथोखिबनी आइना CM ना पाउ पिरई वर्ल्ड पॉपुलेशन डे की थौरम पृथ्वी की अतई मफमदा पांगथोकनबगु मणिपुरदसु पांगथोखरे डायरेक्टोरेट ऑफ फैमिली वेलफेयर सर्विसेस अमदी स्टेट हेल्थ सोसाइटी मणिपुरना सिंधुना थौरम असि पैलेस कंपाउंड लैबा मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम दा पांगथोखी थौरम अदुदा हेल्थ मिनिस्टर डी कोरुंगथांग हेल्थ सर्विसेस की डायरेक्टर डॉक्टर अक्रम इबोमसा आयुष की डायरेक्टर डॉक्टर के लोकेंद्रो फैमिली वेलफेयर की डायरेक्टर डॉक्टर के राजो अमदी हेल्थ सर्विसेस की एडिशनल डायरेक्टर डॉक्टर श्याम सुंदर सिंह ना मरु ओइबा मियोय सिंह ओइना सरुक याखी
थौरमगा मरी लेना हेल्थ मिनिस्टर दी कोरुंग थांगना हाइखिबदा पृथ्वीदा मीगी मसिंग नोंगमगी हेनगलकपना पामदबा थौदोकसिंग थोकपगी चांगसु हेनगलकली मियोबा जातिना मसागी हक खक्तंग तानबगी महुत्ता मिसिंग हेनगलकलिबा असि कंट्रोल तौनबा माइकैरोमदा चांगसिनमिनसि हाइखि अइना अंगाम पोप तारगदी आई इमुंस आई इसागी दमा आई करी प्लान तो बतावनो आई फैमिली दमा तबे करी प्लान तो बतावनो हसी लुहोनगा मते मना ओइरगा मदना लोरे हदते है मकोई की पर्पस से अंगाम पोप दुखत किनते है यस कोई अंगाम लहन ताबले अदबु पोप त्रिनेदरी यूम पांगदे प्रॉपर प्लानिंग में दरकार है बा आई यूम पांगदे बसे आई सी मेच्योर है बा पांबे है बा एक रेस्पॉन्सिबिलिटी करेनो आई मम्मा और कदबने आई मप्पा और कदबने अतो आई करी दो बताओ ना सी बिग क्वेश्चन में थंबता है बा बी रेस्पॉन्सिबल मैक प्लान हाइबा थीम द पांगथोखिबा वर्ल्ड पॉपुलेशन डे गा मरी लेना पैलेस कंपाउंड लेबा एमबी कॉलेज मयादगी मियोय कयाना सरुक यादुना पाउजेल पुबा खोंगसत अमसु सतखी पाउजेल पुबा खोंगसत अदु हेल्थ सर्विसेस की डायरेक्टर डॉक्टर ओ इबोमसा अमदी फैमिली वेलफेयर की डायरेक्टर डॉक्टर के राजोन लमथाखी अन्ना लायंगी लमदा थबक तौरिबा मियोय कयाना सरुक याखिबा पाउजेल पुबा खोंगसत अदु मणिपुर स्टेट फिल्म डेवलपमेंट सोसाइटी दा लमथुंगफम ओइखी District Health Society Tamenglong na World Population Day ki thauram District Hospital Complex Tamenglong da pangthokpaga loinana Intensified Diarrhea Control Fortnight thauram hogdokre thauram aduda DC Tamenglong M Luikham DIO Kadi Kamai CMO Tamenglong Dr. Sambo Golmaisu saruk yakhi Manipur University da nupa amadi nupi ki international hostel ani sananabagi damak North Eastern Council NEC ki secretary Ramuivana urep uyung tamkre NEC na lupa crore taramari thadaduna sagadaba hostel ani ki urep uyung tambagi thauram aduda MU ki VC Professor S Nandakumar Sharma School of Social Science ki Dean Professor N Lokendro amadi Registrar in charge Professor M Shamkeso Susaruk yakhi VC Nandakumar na phongdokibada mahiroi masing lising ahom lom laiba university asida hojik lairiba hostel ki capacity na chamanga khaktangni atai leibak university asida mahai tamba lakpana maram oiduna tangai phadana international hostel ani asi NEC ki senthang makhada athuba matamda sagadabani haikhi Northeast region university attracts in the Northeast region about 60 university and institutes are participating in the any culture youth festival of Northeastern, what do you call Northeastern region youth festival. So university had organized about 2 years back about 30-40 university students nearly 800-900 came and they have the youth festival in our campus. So there is need for big auditorium, there is need for accommodation. Infrastructure, Human Resource Development amadi livelihood ta hena mityeng thambana ahan ba khongthang ni haina North Eastern Council ki Secretary Ramuivana phongdokre ngasi MU da International Hostel urep uyung tamba yawa lakpada paumi singna hangba wahangda mahakna wafam asi phongdokibani Ramuivana makha taraduna MU da sagadauri ba hostel asi atai mapa laibak ki mahairoi sing laibada hena kudong sanaba quality laina amadi national resource marang kaina phanghanba mathau tai haiki University asida mahiroi yamna tamba asi chauthok chaningai ni NEC ki funding makhada MU da matamga chanaba auditorium amasu thamnaba mahaki matamda honagani haiki NEC ki santhang asi yamna chaudabana Manipur da achau project sing paikhatning labadi paikhat pangamde atai state singna chada humpu yona santhang phanglabasu Manipur da di chada manga khak phanglami adubu mahakna secretary hek oibadagi di Manipur da chaukat thorangi sanpham hena thadaduna thabak kaya paikhatle haiki Senapati Ukhrul Surachandpur amadi Chandel district ta livelihood project sing paikhat pa haure Manipur da infrastructure gi thabak phajana chathari haiki Manipur si phajana chathari ekoi hujik Bishnupur to Nungbasi 148 crore ni Kampopi to Tamai si 86 crore ni ado Tamai to Tamenglong su 86 crore ni aduga ekoi na hujik Mayang Hangda 33 kV substation tauri Mauda 33 kV substation tauri aduga ekoi ki
industrial workshed Bishnupur, Takyal, Thopal da su chathari sigumsi some of the important infrastructure ni Extrajudicial Execution Victim Families Association Manipur IFAMGI Taret Suba Mapok Kumon Thoram ngasi Kwakaitel Thiam Laikai Community Hall da pangthokre Khutsem gi khuthokna bada laikhidraba miyoi singi photo da laisu katuna ikai khumna ba utkhi Thoram ga mari lenana KS Lata Kobi nupi amana phongdokhi bada mahaki chahi 18 khakta ngai riba macha nupa bu Manipur Police Commando na nomaina kaptuna hatkhiba adugi hairuragadi achumba wayel laktuna mara laibasing chairak piragani haibada hainingai leitana nungaiba poi haikhi IFAMGI President Ranuna haikibada Supreme Court ta case thengnariba khutsemgi khuthokna bada laikhidraba miyoi lising ma samanga kunipal gi inquiry report piraknaba yathang lakhiba asigi achumba wayel soidana phangani haibagi chauna thajaba lei Armed Forces Special Powers Eki Marumda Army na ahenba thabak tawba yararoi haina handakta Supreme Court na yathang ama pirakhiba adu IFAMGI thomi singna case thengnarubagi karigumba kharadi phangle khanbada harauba poi haikhi aduga 1528 cases asi su inquiry thagalang baidam inquiry tawna baidam makta koi report thagat pirakna baidam makta Supreme Court ki oiba akoi report amasu phangjare masi akoi organization gi damakta achoba koina sahi tare chukna hona jarakba koi victim singi apun bagi achoba mai pakpani haina lawjai adubu akoi taseng nei koi housing boki di justice su mapung phana phangbadi oidri adubu kadai phawbuda akoi nasi stand tawra chapangam goduri bano habasi akoi gi victim imung manung sing aduga akoi gi damakta civil society organization aduga human right alerts maru aina akoi gi damakta petition oiriba akoi sing ase koi chatminaraga akoi Manipur da justice ase mapung phana phangba ngamnaba akoi honaminaba ma dakar oi State National Laiba Jenims Hospital Mawong Maril Tadaba Amadi Satna Kanglon Ngakna Sataba Hospital Ama Oire Haina BJP Manipur Pradesh ki Vice President M Asni Kumar na phongdokre ngasi nikai pa chu thekta laiba party ki office ta pangthokpa paumi singa unaba amada mahakna makha taraduna Jenims ki authority na hospital asigi matik saba director additional director amadi medical superintendent ngaiha ki oina hapana hospital asi marai chaithaba yabagi fibam da lakle Satna Kanglon gi matung inna matik saba director hapiu thawong kaya asina Jenims ki potchai laiba matamda tender tawdana tawningba mawongda tawduna leire Niyom gi wamada chathariba thabak thoram kaya asina MCI na institute asigi recognition kakhiba tarabadi masigi daita chairman oiriba chief minister na pugadabani numit tareni gi manungda chief minister na white paper ama puthoktuna miyamda khanghandaba tarabadi marik sumba paudam ama mari leinaba singda khanghalagani haikhi Manipurna white paper ama Manipur miyamda print number ni electronic media gi kuthang khanggadabuni natragadi hafta amagi matungda Bharatiya Janata Party Manipur Pradesh na masigi chap chap appropriate action na koi lakhatkani masigi chap chap report ama Union Government da Minister of Health and Family Welfare da amadi Medical Council of India da koi thagani masigi appropriate action lakhana Takyel da laiba Government Idle Blind School gi tongan ba demand da ngasi mahiroi singna school gi gate mamangda wakat mifam ama pangthokre mifam aduna makhoi gi lairik piyu mima nadraba miyoi singi hak mat piganu awat pa oza hapu habina singba demand tawkhi School asigi Students Union ki General Secretary J. Rovena Sarkar da School asigi award apasing haukiba metang ahom phawagi manungda pibinaba haikhrabasu thabakta onthok pirakta bada pendaba phawi miyamga mima nadraba mahairoi sing oibana makhoigi male female attendant asuki matik darkar oi masisu matam chana hapinaba demand aduda yaukhibani Sarkar na thabakta onthok trabadi school asiga thangnana lairiba social welfare complex Thingzingani amadi makoina pairiba lairik singsu surrender tawragani haikhi Amaromda khongjang changsiliba mahairoi sing social welfare minister AK Mirabai laktana unaraba matungda wadiba oza amadi staff sing September tha phawbagi manungda sungsoi soidana haplagani haibagi thajaba pibadagi mahairoi singi khongjang handokre Minister na mahairoi singda haukiba July Nepal da phamkiba state cabinet mifamna award po oza sing hapagi ayaba pire yadana lairiba computer sing samjinbaga loinana ahanba ahum lairagani kitchen amadi school building samjinaba sanfam lakle athuba matamda semba hauragani haikhi mahairoi singi maikaidagi minister da aiba serol oina piu haina taksinbadagi minister ga loina rakhiba social welfare director na aiba serol ama pikhi Minister na mahiroi singi awat apa khudingmak yangsinngani haina pukning phathakhi
Lariba na koina kudong chadaba larik tambagi larik yaudabagi kudong chadaba dusu koknabagi damakta ngasi na koigi lariba mayam sigi kano tudaida larik se koi ngasi yanthomage aduga loinana lariba makha taba na koigi lariba mayam sing hairiba na koigi awatpa waja singase by September phawagi manungda soidana koi kudakta thabak oina onthoga loisanaba honarage Thanga Haureng Singyada Thanga Apunba Inat Kanba Furupna District Legal Services Authority ki sponsorship makada nomagi oiba legal awareness program ama pangthokre thoramaduda hanagi minister as Sanayai Singh National President Master Athletics Federation of India ki President B Angausana Sharma amadi Pradhan Tharongau Debina maru oiba miyoi sing oina saruk yakhi tongan ba topic singda resource person singna wangangki Bisnupur District ki manungda laiba police officer kayana saruk yaduna Juvenile Justice Act ki matangda nomagi oiba legal awareness program ama Bisnupur Court Complex ta pangthokre thoramaduda District and Session Judge Thobal Eguneswar Sharma Bisnupur ki Additional SP K Megachandra amadi Chief Judicial Magistrate Bisnupur Bini ngangomna maru oiba miyoi sing oina saruk yakhi Bini ngangomna haikibada awareness program asi police officer kayana ain gi matangda thengnari ba khudong chadaba sing adu kharadang oirabasu kokhanaba pandamda paikhatpani haiki Source person na JJ ki matangda Bishnupurda laiba police officer singna kanoda field da kuma matamda challenges mayam thingnabado adu matangda asigi program si daka oyena khanbadagi legal services authority gi makhada koina asigi program sinjabadi July Kuntrama Thoida Union gi member oiriba Nupi Paumi Singi press conducted tour ama Silong da chatkadauri khongsat asida saruk yaningba Union gi Nupi member singna July 15 fawbagi manungda masa masagi ming amadi press I-card ki xerox copy amamam Union da yohalakna ba khangalakli amaromda lakliba July 18 da Union gi member amadi tongan ba media house singda thabak tawriba non journalist singi oiba lemna layeng bagi camp ama Manipur press club ta pangthokani Campus sida maru oina hepatitis C amade liver function test pangthokani hairi Haukiba me thada rims ta intern tauba Chandpur thangadagi Dr. N Janeswar tamthina furaga rims boys hostel number 2 gi toilet ta thamlambagi matangda langla langjil amata puthoktriba asigi mayokta Bisnupur district ta lairiba CSO club amade maira paibi singi apunba mifamna akanma khongjang changsinnaba warep nare hairi ngasi Manipur Press Club ta pangthokpa pawmisinga unaba amada JAC ki convener RK Tombisanana Dr. Rasi Haujik Sija Hospital da layengduna koma da lairibani thaudok asigi matangda Chief Minister Home Minister amadi Lamphel Police Station da ai Bazaror Singh pisinduna khanghan khre Dr. Janeswar ka khangnaba nupi amagi maramdagi thaudok thokpa oiramba yai haiba langla langjil fawba phongdokhrabani adubu Lamphel Police Station na su karigumba thabak amatta ngasi fawba lokhatana lairi Lakiba July 18 fawbagi manungda mali leinaba singna langla langjil puthoktrabadi akanba khongjang changsinnaba sem sare haiki ko July gi tang 18 amukchu matam mayam pigre police ta su report pigre aduga memorandum pidana ekoigi chief minister adagi deputy DGP fawbada ekoi memorandum pisingrabani adubu karigumba pandam ama phawba piraktaba maramna ekoi tang 18 phawba jengjage asigi matungdadi ekoina muk makhatana doctor amagi damakta isa amagi damakta mahut sillaga bakhan makha kaya gi station changsilagani haiba pawjenda chumiyam da pijari Lairabagi pankhai makha da laiba amadi kana laijadraba singbu Janemsna achangba sanpham puthoktuna layeng bagi khongthang chatharakliba asigi saruk ama oina ngasi khoijuman mayai lekai dagi soiba memcha kaubi nupi ama akom lupna pukhatuna layeng chathanaba Janems ki surgery department ta khusina khre khongthang asiga mari leinana Janems ki director Professor Debena sarkar gi ana layeng sang ama oina Janems na ahan ma khongthang oina hojik phawbada kana laijadraba miyoi singbu layeng duna lakli Khoijumandagi soibam chawbagi loina BS memchabu akom lupka khusannaduna lokhatluraba matungda makhatana layengnaba doctor singna yengsinba haure haiki ase ngengari adu da loina tarkha de ko abdi masi ko fosa sapai tawba ko asisu bi doctor mayam gi jeba professor nedana bi sarkar gi janataba abdi jinimski fanataba smai tawla sum bakena degi ko kokna jaraga bi Nama all of the forest and
lain na tabi ay bakit kami hospital ki James ki pandam se masih angna ba pe misi na sa na ba pe dai ba pe se ta sa se to pe sina lain na se pe ji na se Akomlup ki president ke SS Samarendranath Jennings na paikhalak liba khongthang asida angamba saruk yabani hauzik private practice tawriba Dr. Singhi maming akomlup ta leire makhoi sarkar gi hospital da natraga lanai hospital da thabak tawgani haiba laptop tuna layeng drabadi matik saba thabak lokhalagani haikhi private hospital thadok layeng si koi khujaba mayam doctor mayam le masi ani layeng si koi mafam ani da haya da layeng si amok ta da layeng biu mami pala ani saba mafam du thadok pi gira nataga songi koi private ki thadok pi ge habsi unuki magi di koi apil doctori nataga di koi mem nakha padana koi du koi laptop sarari amadi komu koi parna health to bele ba thadok thoni changsa koi Handak pangthokiba metric parikya da mai paklaba Mekola Private Center ki mahiroi humputara tarukta mana mathum yanthokpagi thoram ama Mekola Community Hall da pangthokre thoram aduda MLA RK Anand Mekola Private Center ki OC M Joy Kumar Jilla Parishad Member L Surchandra Mekola Gulab Higher Secondary School ki Principal L Biren Mekola PSC ki MO Dr. Songtham Rebika amadi SDPO Bisnupur and Jonna thoramduda saruk yakhi Tongan ba private center asigi school mangagi mahiroi singda mana yanthoki ba thoramduda RK Ananna samaj ama saukhatpada mahai yaudana yade ekoi pumnamakna samaj asibu ahingba jati ama oina thamge hairabadi ngasi dagi nisa haiba thabak asi thadoklasi haikhi Bosem Kosem amadi CBSE na lauba class 10 amadi 12 ki parikya da mark wang na phanglaklaba pasoi kendra da laiba mahiroi sing opagi thoram amangarang Takel Kolom Laikai Community Hall da pangthokre thoram duda MC Merikom amadi BJP ki executive member CS Bijoy Susaruk yakhi mahiroi sing da kudol patpi na pukning thogatki MC Merikom na mahiroi sing na mai pakpa habasi pumna makini makhoi bu hena afaba oina na ba lamjingba amadi saugat piba mathautai haikhi students in say success or kanda moi no so soida na feel taramani haraw mai do hai do moi na takbi tambi ba student da mari percentage adu phangi tu tala e hare kadi kana mai ni haba soida na moi su adugi haraw mai do feel taramani Wangoi de laiba thongnawjam laikai chawkhat khongthang lupna sinduna Wangoi ward number 1 dagi 6 fawba de laiba class 10 amadi 12 ki parikya da mark wangna phanglakraba mahiroi sing bupukning thogatuna mana pibagi thoram amma Wangoi bazar da laiba community hall da pangthokre thoram aduda Khadi and Village Industry Board ki vice chairman S Achauba Wangoi municipal council ki chairperson Longjam Iboton councillor W Susil Manauton Laima Babita Susaruk yakhi Mathang sahida exam thagadaba mahiroi singi lemna coaching camp ama pangthoklagani haina S Achobana phongdokhi Reception and Management Committee Kaksing Turel Wangmana Sinduna UPSC MPSC Council amadi Manipur Board na lauba exam singda mai paklaglaba mahiroi sing okpagi thoram ama Kaksing Kendragi MLA Y Surchandragi yumda pangthokre thoram aduda Kaksing Municipal Council gi chairperson N Inakhunbi Vice Chairperson M Uma Councillor Kanan Bala CMO oiramba Dr N Nabaki Sorsu saruk yakhi Public Service Commission. The IAS, ITAS, Manipur da laiba lanai pawalum singna iyong na puthokadaba pothok sing puthorak labadi chap chaba thabak lokhatkani haina Commerce and Industry Additional Director Handloom N Rajana phongdokre DIPR na sinduna paring nai na satharak liba tongan ba department singi makok thongba official singa pawmi singa unabagi saruk ama oina ngasi pangtokhiba pawgi mifam ama da phongdokhibani thoramaduda Additional Director N Radha Saron
जियोलॉजी एंड माइनिंग सेक्शन की OSD KS दिलीप सुसरुक याखी राधाचरण ना मणिपुर चेकोन तौनबगीदमक लाइसेंस चामा पीख्रे चेकोन लाइसेंस यांखै हेना चहीगी लाइसेंस रिन्यू तौफम थोकपा अमसुंग थीफम थोकपा टैक्स थिरक्त्रे हाइखी दिलीप ना मणिपुर थाउ थीबगी थबक तौरंबा कंपनी अनी की मनुंगदा अमा ओइरिबा चुराचांदपुर अमसुंग मिजोराम की सरुक पाइरंबा ONGC मणिपुर की सरुक पाइखिद्रे मिजोराम की सरुक तमक पाइख्रे हौजिक हौजिक जुबलिन एनर्जी ना मणिपुर थाउ थीबगी अयाबा पीरे थाउ थीबगी अरोइबा तांकक ओइना टोन यांखैदगी हुंफु फावबा लुमगदबा मशीन सिंग पुसिलकदबदा लंबी यादबना मरम ओइदुना लेरी M Rajenna Makada Laklibo August Thada Lamboy Khongnang Khongda Apparel and Garment Center Hangdok Lagani Helum Chawkhat Hanaba Tongan Tongan ba scheme kaya paikhatnaba hotnari haiki Manipur Cooperative Society Act Lising Samapan Humputra Taruki Makada Cooperative Lising Mapan Sani Yankai Nipal Register Taure Haina Cooperation ki Principal Secretary Moses Salaina Phongdokre DIPR na sinduna chathariba press meet ki nungthilgi ani suba tangkakta wafam asi phongdokhibani paugi mifamatu da cooperative society ki register Dr Harmit Singh Pahuja amadi atai official kaya su saruk yakhi Moses na society registration act ki makhada tongan ba NGO lising tara chamanga mari rom register taukraba society amasung NGO singna mawong maril tana thabak tawdabadagi mutpaga manana leiba yaure register taukraba khudingmakna sahi gi tawpham thokpa thabak sing phajana tawraga tongan ba departments kuna piriba kanaba sing lobiyo haiki Islamic scholar Zakir Nayak amadi MP oiriba MIM gi lusingba Asaduddin bu India government amadi Righteous Wing na lekha tahana ba khona ba thawong yaning da ba phongdok tu ngasi Popular Front of India Manipur State na Lilong Kaithel da khongjang changsin khre lusingba ani asigi mathakta siriba maral yaning de haiba kholaw kaya su lawki Front asigi State Vice President Mukti Arshad Hussain na lusingba ani asi malem gi miyam na sakhangla ba lusingba ngaktani saknairaba miyoi anida siriba maral yaningda ba phongdoktuna laibak sinba thungna changsinliba khongjangi manung sanna Manipur da su changsinbani haiki iba allegation asi maram chate matik chate haibegi matangda India masa pumbada ngasi gi numit asi protest tawe adugi saruk amu oina Lilong bazar da su Popular Front of India Manipur state na sillaga aiba protest asi tawbani Lai harawa haibasi lamdam sigi nat ka thadokna ba yadraba thauram ama oibana amaiba amaibi amadi penaga lai harawa ga lainaba mari haibasida refresher course ama lakliba July 13 tagi August 3 phauba laining thau sana mahi gi laisang haying khongbalda laining thau sana mahi gi thagolon singi oina pangthoklagani haina laining thau sana mahi temple board na khanghalli hauzik pawi marak thatna break ama lauzari Constipate sizinabio. Constipate sizinabana manung sakman nuaitaba constipation problem kohan mangami. Itan tanba manung sanaba singmusu kohan mangami. Nomada tumam daida lumbu saba ising glass amada chamas amana traga anida thadaraga sizinabio. Constipate. Pain relief ointment. Khwang naba, ok sikpa, tang sikpa, phu naba singbada sinaba yarba, lipsa putna puthok saba Oza. Break kitung de taramna okseri makhata ba pauda Patsoi police station gi manung sana laiba kumbong awang lekai danga si numijung ba duwai da numbi macha ani thangna thinbadagi soktuna Rims amadi Siza hospital da pukhatuna laikana khre Thogdok asida senari bab miyo edugi maming chungkham thembong chahi kunmanga apokpa kamesor kumbong mayai lekai dagini laikai gi miyo singna phongdorak pada nupi macha ani aduna mamang thangba sanggoida phi saduna leiringai da thembongna nupi oibigi izat ikai khumna ba manghanna ba hotna badagi mungna raktuna thangna thilamba oiramba yai haidi
Thogdok asigi pau phangbadagi Imphal West ki additional SP Dr. Ibom Chana Lusingba Police Commando kangbu amana sangsinduna laikai miyamna maral leiba mioi phananaba kanna thiringai numidang wairam pung mangarom taba aduwaida laikai gi yumgi toilet tagi phagatki senaba mioi police na puraga chatnaba hotnabada miyamna irang hauduna puba yaroi haina nakal anida kanna mukna rakhi numidang pung taret lom taba aduwaida police na haisingna pamdaba thogdok thokhandana maral leiba mioi phagatkhre mafam aduda makhatana pamdaba thogdok thoktanaba ngak senbagi thabak lokhatli Rimsta angang unabada laikhidrabi kongpaldagi TS Keroda misige mari lenana institute asigi gynae department ki register thabaktagi suspend tawkhre Hiram siga mari lenana director na ngasi thokiba order amana misi asiga mari lenana inquiry committee ki report ta Keroda laikhidaba asiga mari lenana comprehensive oiba inquiry ama mathautai haina lan khalakpadagi mapung faba inquiry ama chathabangam nanaba register suspend tawani hairi Rims authority na JSC ga yanakhiba wafam thabakta onthorakpadagi asiba hakchang hayeng loduna aroiba mathau mangam pangthoklagani hairi Modern College ki lupal lakh humpu mangarom changna saba nupi gi hostel amanga si education minister Dr. KS Ratan Kumar na sangakre thoramaduda higher and technical education ki director C Arthur MU College Development Council ki director Professor TS Manihar Modern College ki principal Dr. K Birensu saruk yakhi UGC ki phangi makhada lisingani tara humdoi dagi hostel asi saba horakhibani ka tara taret laiba hostel asida punna mahiroi yankhai mathoirom laigani hairi Minister Ratan Kumar na discipline laiba khunai ama lairaba matamda chaukhatpa purakpa ngamgani khunai asida thaksi khasi ki culture lehansi haikhi we culture this culture of discipline. I think it will be very difficult for our society, for our even in the education realm also to get ahead. So I think first and foremost thing is with discipline si yamna maruwe na ay khalle masiki kepa mal hele se akoi ki leiba society siga akoi ki piriba akoi ki present education siga masida kepa ma leibra masi akoi ki educationist sing ne khangane ne khalle Hauki Bajun Kuntrada Moijing Wang Matabada Laiba Abdul Rahman Hatpada Senaba Mioy Ohungi Manungda Ani Fadana Lairibasi Manipur Police na Phagat Labra Laikhidabagi Masada Loina Kiba Polam Sing recover Taurabra Haina JSC ki convener MD Roman Sahana Phongdokre Manipur Press Club ta Pangthokpa Paugi Mifam Amada Mahakna Makhatana Laikhidabagi Masada Yaukiba Loina Kiba ATM card Paisa Amadi Service I card Phangi phangde haibadu miyam da khanghan biyu thogdok asida senari ba fadana leiriba miyoi sing khudakta phabiyo haiki gari asi phagatle asuma in sizine haiba ko chi phangdaba sigi moijungkhun gi praja miyam da mang bu waju ko tuna leiri makhata na je sigi maikai de haijaning badi ha hojik phadriba accuse oiriba miyoi ama Riaz Khan hariba nupa asibusu phabiraga Police Department na matik chaba kohang tawbiraga achumba bichar matik chana mi hatlabadi mi hatpagi pham thokpa dandi adu phanghan biwa haiba asi moijing khun praja gi mihu chinjarga JSC gi convener amoina ngasi miyam da thamjare PDS ki kuthangda miyamda phanghangadaba seng sing aranba mawongda mamal henna dukanda yolamba sing kakowana phagalaba matung ngasi singjamai kaithelda ahongba mamalda miyamda yanthokre lup asigi ko convener KK thoksomna niyomgi wangbada cheng yonba sing langthabalgi area da PDS ki cheng sing mamal henna yolambadagi phagatuna miyamda ngasi ahongba mamalda yanthokpani haiki aduna ngai pakta leiba praja singna koina hajining badi PDS ki mabal tangna yori baching se koi masi hek thinga famda koi ki kakwa gi phone number ni koi open oi phone number ni haijage masi dai koi pau bibiro I79435247 aduga mana 9963030973 haiba anisida pau bibiro aduga haiba ching da karbar tauba mayam gi khak I chupiba kamu smith maru phangna mutha se ba se ngai paki prada da ahana pausil bijari
Ukhrul district ki Aukung Kafungda sina pangkiba miyoi hayeng nungthil pung ani fawagi manungda kanagumba amatana claim tawradrabadi ain gi matung ina aroiba mathau mangam pangthuklagani haina sangsad police station gi OC gi serol amana khanghalli Thobal Police Commando na ngarang numidang pung 9:30 taba matamda Government People's Republic of Nagaland GPRN gi miyoi mari palel haikak pokpi amadi wangjingi area dagi fare hairi Makhoi dagi demand letter nipan amasung mobile phone mari su phagatle pharaba miyoi sing adudi khundongbam Ivosana Eli Sanjoy apokpa KS ngauba hairok patre Mayengbam Sobita Chanu chahi 35 apokpa Lal Hari wabagai awang laikai RK Manisana Eli Sonamani chahi 94 apokpa Khedasana Wangjing Haitupokpi amadi RK Singlen Sana chahi 36 apokpa RK Sanahal Wangjing Hodambadagini hairi Nambol Local Council CPI gi Anope Executive Council Semkre Council asigi thaupunaba Khosnam Ranbir Mongjam Ramananda amadi Singsubam Samubu mathang sitna Secretary Assistant Secretary amadi Treasurer oina amuk hana khale hairi Emsuna mapung oiba thaudang lauraga tongan ba school singda tamliba mahiroi singda mayai kaba sinjaki amang ba khanganabagi pandamda changsinba khongjang oina awareness campaign ama Thobal district ki khangabokta laiba KM Blooming Higher Secondary School da hawdokre thoramaduda school ski founder KS Manjor Mangang Emsu mayai loisangi president S Subhasandra hanagi president Khambala Isram su saruk yakhi kadagi president Y Ratan Kumar Tobacco Control Southeast Asia gi state partner S Nimaisan District Hospital Thobal gi Medical Superintendent Dr. Angom Chana resource person oina wangangki Yaripok High School ki campus manungda power substation ama saba haunana ba thabak paikhalakpa madi school campus ta BDF thamjilakpa yaningda ba phongdoktana school ski mahiroi singna class boycott ki khongjang ngasidagi haukre school ski mahiroi singna wakat mifam chathabaga loinana school campus ta substation Chabayaroi BDF personnel sing kudakta lauthu haina dabi tawki power substation Chabagi Firep Handoktriba Fauba Mahiroi Singna Khongjang Changsingani haiki Hanabagi damakta school campus da sifai thamjalibase akoi sifai asmain thamaga de akoi kamaina like tam makha ta thana tam dori bano masi thamaningde masi lokhopiu masi athuba matam da lokhopiu masi Thobal district ki oina nongmai license chahum mapan khudaktagi kakle haina district magistrate T Ranjit ngasi order ma thokre tha sigi kun phawbagi manungda license kakraba nongmai sing maruga konana khwaidagi nakpa police station singda nongmai sing thamjillana ba khanghali Sadar Hills ki makhada Saitu Gampazor block ki manungda laiba SMC SMDC amasung PIRC ki numit humni chathagadaba DRC level non residential training ama Morbungi CC holder haukre Hagdopagi tharamda village authority Morbungi joint secretary SL Lunthang DI Konsa Sitho AI led khosai wifi su saruk yakhi Electric matau karamna sizinnagadagi haibagi matangda nomagi oiba consumer singi awareness program ama Moirangi INA da pangthokre Joint Electric Regulatory Commission amadi Manipur State Power Distribution Company anina sinduna pangthokiba thawamaduda commission gi chairperson RK Kishore Chief Engineer Lansa Liana MSPDC gi LG Deputy General Manager M Ibomsa Sharma Moirang Municipal Council gi chairperson M Romi Balasu saruk yakhi Thobal Police SDPO Sankar Dev Nalusingba Police Kangbu Amana Usoi Pokpidagi Kani Gram Chahum Amasung Kani Sungnana ba khulai ge konana mioi ama fare pharaba mioi adugi maming Ayub Khan chahini phumanga apokpa laikhidraba Abdul Halim Thobal Moijingdagi ni hairi ISTV network ki manpower line sing samdok samjin tawna maram oiraga ngasi numidang wairam pung 3:45 fauba network asigi control room mai mulure masina maram oiduna miyamda thauram yengba phangan khidabagi damak nungaitaba phongdokli ISTV network ki service provider oiriba khongmanda laiba mona cable na konba mafam singda ngarang numidang pung 3 tagi ngasi ayuk pung 4 fauba technical problem laibana signal pibangam khidre masigi damakta customer singna waro bidana ba phongdorakli Kumbi Kendra gi manung sana salan konjil dagi tongan tongan ba political party singda yauramba mioi sani rom congress ta yaurakpada kendra asigi MLAS Birana Taramna okpagi thoram ama pangthokre thoram aduda
कुंभी ब्लॉक कांग्रेस कमिटी की प्रेसिडेंट एल सेखोंग साइतोन की प्रधान ओरंबा एम इबुंगोसु सरुक याखी ओइनाम केंद्र की मिरेप ओइगनी हारिबा ओइनाम विक्रमजित की इलेक्शन कैंपेन ngarang hawdokre education da ahen mamidyang sangani haina विक्रमजित ना फोंदोखरे हाइरी कक्सिंग पुलिस स्टेशन की मनुंग सना लेबा सेकमाइजिन हाइबुंग मखोंग खोंगयाई खोंगदा नुपागी असिबा हक्चांग अमा ताउथरकपदगी फंगले सिना फंगलिबा मियोय असि कैरक लाइसांग लेकाइदगी थोक्सोम रोशन सही कुनमरी अपोक्पा सोहदेबा कवि हाइबा पुलिसना खांगबा ngamkhre मिसी असि सिंगननिंगाई ओइबदगी फोरेंसिक एक्सपर्ट सिंग लोइनना कक्सिंग पुलिसना पोस्टमार्टम की दमक जेनेम्स की मोकता थमख्रे इमुंग मनुंगना फोंदोरकपदा रोशन चेक सुबा मियोइनी हौखिबा थांगजा नुमित्ता हैरोक्ता थबक सुबा चटखिबनी महाका थबक सुमिनरिबा ममानबसिंगदा रोशन लाकलम्ब्रा हाइना हंगबदा थबक मफमदा लाक्ते हाइबदगी थीबा खंगदना लेरखिबनी हाइरी साउथ ईस्ट एशिया कल्चरल ऑर्गेनाइजेशन सिको की लिसिंग अनि तरा तरुक की तरा निपाल फाउबगी नौना थोपुनेनबा मियोइ कुंथा तरुक खनख्रे प्रेसिडेंट अमदी सेक्रेटरी जनरल ना कोलमचा अंगौबी खुमन अमदी हिदम आसिसनी ट्रेजरर अमदी सेक्रेटरी पब्लिसिटी ना nganगom दिनेश मितै अमदी थांगजम इनाउसा मितैनी रियल स्टार पिक्चर प्रोडक्शन की हेरोजिन नाउरोइबम की सोइनाइरब थमोइ कौबा मणिपुरी फीचर फिल्म की याइफा थौनी थौरम ngarang क्लासिक ग्रैंड पांगथोखरे थौरम अदुदा थोंजू केंद्र की एमएलए टीएस विश्वजीत स्क्रिप्ट राइटर लाइमयुम धनचंद्र कैसाम विनोद कुमार अमदी फिल्म की लमदा सकनाइरब मियोइ कयाना सरुक याखी होंगलकलिबा मणिपुरी फिल्म अमदी थेंगनरिबा खुदोंचादबसिंगी मतंगदा वाफम कया फोंदोकनखी फिल्म असिदा मरु ओइना सरुक यारिबसिंगना सदानंदा काइको बोनियम बाला अमदी मंदानी अदुगा डायरेक्शन पिलु हेक्रुजमनी इम्फाल ईस्ट पुलिस कमांडो ना योरबुंग मनिंग लेकाई एरिया दा थिबहुंबगी थबक चथबदा केसीपीएमसी की एक्टिव मेंबर अमा फारे हाइरी पुलिस की पीआरओ गे चेरोल अमना फागल अबमियोय असिगी ममिंग तेलेम बिरजित सही निफु तरेट अपोक्पा नीलाचन योरबुंग मनिंग लेकाई देगिनी हाइरी अमरोमदा नार्कोटिक्स एंड अफेयर्स ऑफ बॉर्डर पुलिस की कांगबो अमना नुपी अमा हेरोइन पाउडर ग्राम चनी यांखै के कोनना फारे फारबा नुपी असिगी ममिंग रेंगनुहोय परपा सही निफु मंगा मपुरोइबा सैमसन वाइखोंग चोथे खुनौ देगिनी हाइरी हौजिक सानबगी पाउ अमुक फंगबिगनी सानबगी मपुंग ओइबा पाउ बोया निंगथौजमदगी फंगबिगनी ngasi sanabagi pauda fencing Taranitho Shuba Governors Cup State Level Fencing Championship ki ngasi humni sanba numit phawda KISSC khongmanna punna medal tarahumdoi phangduna mangjil thari Manipur Fencing Association sinduna Khummal Lampak Fencing Hall da tha sigi tang poldagi unit tara taret ki nupa amadi nupi fencer chani marfu mapal na saru yaduna chathariba Taranitho Shuba Governors Cup State Level Fencing Championship ki senior men gi fuel event Manipur Police Sports Club ki TS Rajeshwar Sai RC की ओ विद्यानंदा यूनिट असी की ओ रोशन अमदी मिशिखोल खुराई की सानरोई टीआईस रजिबना अहानबा अनिसुबा अमदी अहुमसुबा पोजीशन ताखरे इवेंट असी की नुपी मचा की पांगथोखिबदा मणिपुर पुलिस स्पोर्ट्स क्लब की एस बिंदु साई RC की W थोइबी ओला कोंगबगी जापानी ओइनाम अमदी मणिपुर पुलिस स्पोर्ट्स क्लब की एन इटेन अहानबा अनिसुबा अमदी अहुमसुबा पोजीशन ताखी Senior Women EP की पांगथोखिबदा साई RC की L विद्यावती मणिपुर पुलिस स्पोर्ट्स क्लब की RK रेबिटा साई RC की S किरण बला अमदी उपा क्यांगोई की M संध्या रानीना अहानबानी सुबा अमदी अहुम सुबा ताखरे Senior Men की सेवर की पांगथोखिबदा मिशिखोल खुराई की सानरोई N अरुण कुमार ओला कोंगबगी TIS मंगलेम जाओ KISSC खोंगमन की N सोलिक अमदी उपा क्यांगोई की N इनुंगान बना अहानबानी सुबा अमदी अहुम सुबा ताखी कैटेगरी असिगी नुपी मसा की पांगथोखिबदा ओला कोंगबगी W रानी यूनिट असिगी P नंदिनी मणिपुर पुलिस स्पोर्ट्स क्लब की TIS दाइना अमदी मिशिखोल खुराई की सानरोई के सेरिस सनुना अहानबानी सुबा अमदी अहुम सुबा पोजीशन ताखी मिनी बॉयज की सेवर की पांगथोखिबदा KISSC खोंगमन की सानरोई El Morambana Ahanba Unit Asigi SI Stage Bantana Anishuba Upa Kyangway ki N Dinisan Amadi Yasu Bhagwati Laikai ki Sanaroi El Nawana Ahumsuba position Takre
ngasi humni sanba numit phawbada KISSC khongmanna gold mari silver ahum bronze taruk punna medal toromdoi phangduna ahanba position takre upa kyangwaina gold ani silver ani bronze ahum punna medal